अकनब नोंग नोंशित अमदी लेन युम कया मांगन ताहनग्रे मही मरोंग कयासु लेन फुदतुना अमांग अता थोखरे चीफ मिनिस्टर न लेंगा की मरी लेनब ऑफिशियल सिंग मिकुप नाउम सिंगना लेनब खंगहनख्रे हाइदना खोगी तेंगबांग पीबा हौख्रे हाइनसु अतोप पाउचे अमदसु दुमक तेंगबांग पीबा हौख्रे हाइदना को हुयेलन पाउदसु यावरी ओजासिगी मतंगदा खोगी ममांगी हौखिबा 2003 की मेगी तांग मंगादा ओरंगनी याम साथीना लेन तागिदना कोगी मजिगी मतंगदा जिंग पीबगी मतंगदा सोजा मसी अदुम यामना ट्रांसपेरेंट ओइदबा जिंग सिगी मतंगदा फंगी फंगदेना तौबगी वाथोक सोजा ममांगदा दुम लेगरे हौजिकसी खोगी तांग 13 हयेंग सिफावदा खोगी अकनबा नोंग नोंशित लेरी हाइनसु आईएमडी की माइकैदगी सुलाउथोरली अदुमकपु खोगी हजिक खोगी अकनबा नोंग नोंशित सिगी अमांगता थोबसिंग सिगी खोगी लेरिबा ऑफिशियल सिंगसिदा मिकुप नाहोंग सिंगना अमदी मतेंग पांगनबा हाइदना खोगी चीफ मिनिस्टर वाइखेमचानसु थमली ओजा दुबु हंदकी खोगी अनौबा चीफ मिनिस्टर हाइतारे महाक्सी थबक तौदे हाबदी यादे खरामक्ति तौबा सुदुमक उदबदि नते उइ अदुमबो हंदकी मतांगसी दुमक ममांगदा होजाइना पंजगिबदुनि ममांगदा 2023 की मेगी तांग मंगादा लेन तागेबदा जिंगा फंगी फंगदे हाइदना मदुगसु वाथोकसे दुम लैगिबने हंदकी मतांगसी ओजा कहनी खितंग चुमना खरा ट्रांसपेरेंट ओइना थबक खरादि तौरकनि हाबगी थाजबदि लेबो कमाइन तवि तेंगबांग पीबगी मतांगसु आई कनोगी मैम ताबीरबा खोगी एनालिसिस ताबीर मैम पुनुपु आई को मोनजरी को नेचरल कैलामिटी को अखोगी मौसागी ओइना थोलुकपा हाइतारे अन हुजिकसे खोगी मौसागी ओइना थोलुकपा अवाना अदुम चैथेंग नंगी रगा मणिपुर की ओइना सो मौसागी अखोई खल कायरपगी चैथेंग असु लै अखोई मियोबे मसाना मसागी बखोंदा खोगी सुंगिंग ना जंजे हाइबेगी मोंगदा उमंग उमंग अखोगी लेप्तना पुथोरक्पा उमंग कोथो कोई पॉपी पांबी जे आइना का यादव थारक्पा अरे कोई लेरवा कोई वाइट एंड मया अम्मा लोनमा कोई पुजलक्पा महलक्पा मणिपुर की देशेलिबा तंपाक फाउ सेलवा तुरेन मया पुरम बगम से कोई मतिक साना को कोई फजना सेमी सगत पिदबा तुरेन की मरु होरपम केसमेन द होरप उपनोपन मैम लोनमा कोई कथतर मंगन की बदगी कोई अवांग मया को लेरी को अदु हुजकी चाखलबी मतुंगिना कोई कनो इंजन मेट्रोलॉजी के को डिपार्टमेंट अते मैं पुरोन हान ब्रॉडकास्ट तौदना नुंसित दुसित कनी अदु यांगनी अदु अमांगता थोकनी हाइबगिसु हानबुति अदु ताकपिरी मयामना तुम मागी सिकिन थोर लखुनबा अदुना कोइना तौगदब से करिनो हाइबदा हुजकी एंकरना हाइबिरितो हुजिक मौसागी ओइबा नेशनल क्लाबजी थोकरा अमांगता थोकपैसि तमुंग मनते हुजि मणिपुर कोइ पाक्सन लेन तादना अदि अकम नुंगसि सितना युम क्या हुनथोखिबा अदि अमांगता क्या थोखिबा क्या हुजिकति लोन फजन उबंग में मानव सुति सैटेलाइट की जुगनी सोशल मीडिया की मतमनी फजन उब फंगेको अदना हाइबदी मसमान मौसागी स्वाइना नेचरल क्लाबजी थोलकना अमांगता थोबे मैपुन अवाबा नंगबसे मसिदे कोइ तसेंगना कोइ हदकी थोइबे इरांगा चिगी मरक्ता लेफम जाफम खंगदना अरे सुबम रंगम खंगदना लेइरम बफम अमाजा कुचमाना थोरप हाइबस्ती अवाब हापदु ओइरे अदुना कदौगी हुजुक्ति मणिपुर पियारेंगा सासल लेरमदे हुजुक्ति पॉपुलर ग्रामीण हम लेरे अदुंजी पॉपुलर ग्रामीण से अखोगी तसिना अखोई गुड गवर्नेंस अफवा मियाम गिदमत खनब लंगाक अम अखोगी उइबियु मियाम अम सुलंगा का बरी फजना अखोगी लेबियु अरे लंगाक सि मखादा लेबा अखोगी गवर्नमेंट की तोवान ऑपरेशन सिंग की मैम पुनब सिंग लेरिब मैम से सिसु जाम थबोय सेंगना डेडिकेट सिंसियरिटी मांग थारगना अखोगी थबक तोबो ngamba उइबियु तसेना है पनबीर दोजिके लेना नुसना अवाना तादन लेर मैं पुन बतो माई मागी कोई असेंबली एसी मगी मनुंग थोखि ngakतनी रमिया की म्यूट ओइरबा एमएलए सिंग मैं पुन मना अरे मरी लेना बा कोई डीसी को डीसी मजिस्ट्रेट मई लेना पुन मंगना कया मांग ताकरे खोखरे हेबदो फाजना निंखिना को सर्वे तो भी बताय होजे बना मसिंग मैं मा कोई मनिपुर कोई अग्रिम बुरुसल सी खमाई पागना पांथोर होना रही बनी अदर हो मना मचिक मैं कोबी हंगाम थाउ तोपी मैं माइरेन कई मैं अपन वर्क नकोगी निंथौ खोंग अदगी सिरगे बिशनपुर अतै मैं अपन मणिपुर एम थारी जिंजे मांग ताक रेन तम याउरिको अद पुरम बक्से मारी लेना बकोगी ऑपरेशन सिंग अद कोगी मैं म्यूट ओइरबा एमएलए माइगी डीसी लेरिको पुरम बंग येंग बिरखाना अखोई मधु लेंगान मधुदी अवाना दु तारबनिना मधुदगी मागी इनकम लागा हिंजदोरबनी मसागे मयुमदु हुमदोखरानिको अदुगा अदु जुम लेफम लेत्रबनी अदुनी मियोबना अखोगी
ꯂꯩꯅꯕ ꯌꯨꯝ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯕ ꯁꯥꯟꯅꯕ ꯆꯤꯟꯖꯥꯛ ꯁꯦꯠꯅꯕ ꯐꯤ ꯍꯥꯏꯕ ꯈꯨꯔꯨꯇꯤ ꯀꯄ꯭ꯔꯥ ꯃꯀꯥꯂꯥꯅ ꯍꯥꯏꯅꯔꯤꯅꯦꯀꯣ ꯑꯗꯨꯅ ꯃꯗꯨꯅ ꯁꯔꯀꯥꯔꯅ ꯐꯖꯅ ꯌꯥꯝ ꯇꯥꯏꯝ ꯁꯦꯠ ꯑꯣꯏꯅ ꯌꯦꯡꯕꯤꯔꯀꯥꯟꯗ ꯃꯇꯝ ꯆꯥꯅ ꯃꯣꯏꯒꯤ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁꯦꯟꯐꯝ ꯊꯣꯛꯄꯁꯤꯡꯗꯣ ꯄꯤꯕꯤꯕꯒꯤ ꯍꯥꯟꯅ ꯑꯋꯥꯕ ꯇꯥꯕꯗꯨꯗꯤ ꯍꯥꯟꯅ ꯇꯧꯒꯗꯕ ꯊꯕꯛ ꯀꯣꯟꯅ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏ ꯇꯧꯕꯤ ꯇꯥꯏ ꯃꯃꯥꯡꯗ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ 2003 ꯊꯣꯛꯈꯤꯗꯣ ꯑꯗꯨꯒꯤ ꯃꯦꯒꯤ 5ꯒꯨꯝꯕ ꯑꯣꯏꯔꯝ ꯃꯥꯜꯂꯦ ꯑꯗꯨ ꯊꯣꯛꯈꯤꯕꯗꯨ ꯌꯥꯝ ꯆꯥꯎꯅ ꯂꯦꯟꯅ ꯑꯉꯥꯡ ꯃꯇꯥ ꯊꯣꯛꯈ꯭ꯔꯦꯀꯣ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯨꯞꯅꯕ ꯖꯤꯡꯒ ꯄꯤꯕ ꯑꯇꯩ ꯄꯤꯕ ꯃꯇꯝꯗ ꯌꯥꯝ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯑꯣꯏꯗꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯩ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯃꯁꯥ ꯃꯁꯥꯅ ꯊꯣꯛꯂꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯏꯈ꯭ꯔꯦꯕ ꯌꯥꯝꯅ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯐꯥꯎ ꯇꯧꯕꯤꯗꯦ ꯃꯌꯦꯡ ꯑꯩꯗꯤ ꯐꯪꯗ꯭ꯔꯤ ꯁꯤꯗꯣ ꯍꯥꯏꯕ ꯑꯗꯨꯃꯛꯁꯦ ꯇꯧꯗꯕ ꯂꯩꯉꯥꯛ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯐꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯇꯕ ꯑꯩ ꯍꯥꯏꯖꯕꯗꯣ ꯒꯨꯗ ꯒꯚꯔꯅꯥꯟꯁ ꯑꯣꯏꯇꯕ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝ ꯀꯠꯊꯣꯛꯄꯗ ꯃꯪ ꯊꯥꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯇꯥꯏ ꯀꯔꯞꯁꯟ ꯐꯤ ꯑꯣꯏꯕꯤꯕ ꯇꯥꯏ ꯃꯤꯌꯥꯝꯒꯤꯗꯃꯛꯅꯤ ꯃꯤꯌꯥꯝꯒꯤ ꯍꯥꯏꯕ ꯀꯔꯤꯅꯣ ꯃꯤꯍꯨꯠꯅꯤ ꯍꯥꯏꯅ ꯂꯣ ꯃꯦꯀꯔꯅꯤ ꯍꯥꯏꯕꯗ ꯌꯥꯝ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯑꯣꯏꯅ ꯁꯤꯟꯁꯤꯌरिꯇꯤ ꯑꯣꯏꯅ ꯗꯤꯗꯤꯀꯦꯠ ꯑꯣꯏꯅ ꯍꯥꯏꯕꯁꯤꯅ ꯑꯣꯅꯦꯁꯇꯤ ꯑꯣꯏꯅ ꯍꯥꯏꯅ ꯃꯥꯡ ꯊꯥꯔꯒꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯔꯒꯗꯤ ꯌꯥꯝ ꯑꯐꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯄꯥꯏꯕꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯌꯥꯝꯅ ꯃꯥꯡ ꯑꯩꯒꯤ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯄ ꯋꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯥꯎꯗꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯣ ꯃꯦꯀꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯃꯌꯥꯝꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯤꯡ ꯂꯣꯏ ꯂꯩꯔꯤꯗꯅ ꯃꯥꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯗꯣ ꯂꯥꯏꯌꯦꯡꯅ ꯈꯜꯂꯒꯅꯦ ꯅꯪꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯗꯅ ꯃꯟꯇ꯭ꯔꯤ ꯃꯗꯨ ꯑꯣꯏꯔꯕꯅꯤꯅ ꯅꯪ ꯀꯔꯞꯁꯟ ꯇꯧꯕꯤꯒꯅꯨꯀꯣ ꯅꯪ ꯑꯔꯥꯟꯕꯗ ꯂꯨꯄꯥ ꯁꯤꯀꯤꯕ ꯅꯪ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏꯀꯣ ꯑꯩ ꯂꯧꯔꯣꯏ ꯑꯩ ꯆꯥꯔꯣꯏ ꯅꯪꯁꯦ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕ ꯍꯥꯏꯕꯅꯤꯗꯣ ꯑꯗꯨ ꯑꯣꯏꯌꯨꯀꯣ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯗ ꯈꯨꯔꯨꯝꯗꯅ ꯑꯩꯈꯣꯏ ꯇꯧꯕ ꯇꯥꯏ ꯁꯨꯝꯕꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯥꯏꯗꯤꯌꯦꯜ ꯑꯐꯕ ꯅꯨꯄꯥꯒꯤ ꯃꯔꯨꯝꯗ ꯑꯐꯕ ꯅꯨꯄꯤ ꯑꯃꯃꯝ ꯂꯩ ꯑꯥꯏꯗꯤꯌꯦꯜ ꯋꯨꯃꯦꯟ ꯑꯃꯃꯝ ꯂꯩ ꯍꯥꯏꯌꯦ ꯑꯗꯨꯅ ꯂꯣꯏꯅ ꯐꯅꯤ ꯃꯃꯥꯁꯦ ꯐꯔꯒ ꯑꯐꯕ ꯍꯥꯏꯕ ꯋꯥ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯦ ꯑꯁꯦꯡꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯇꯁꯦꯡ ꯎꯟꯕꯤꯌꯨ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯄꯥꯛ ꯁꯟꯅ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯇꯥꯗꯅ ꯅꯨꯡꯁꯤꯠ ꯍꯨꯝꯗꯣꯛꯈꯤꯗꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯑꯦ ꯑꯁꯤ ꯂꯩꯉꯥꯛ ꯇꯧꯍꯟꯕ ꯅꯠꯇꯦ ꯃꯇꯝꯒꯤ ꯅꯦꯁꯅꯦꯜ ꯀꯦꯂꯥꯃꯤꯇꯤ ꯊꯣꯛꯄ ꯇꯧꯕꯅꯤ ꯑꯗ ꯑꯩꯅ ꯃꯊꯛ ꯄꯟꯖꯈꯤꯕꯗꯣ ꯏꯁꯥꯒꯤ ꯈꯣꯡꯅ ꯏꯁꯥꯅ ꯆꯤꯡ ꯌꯥꯡꯍꯟꯖꯩꯅ ꯃꯍꯧꯁꯥꯒꯤ ꯑꯩꯈꯣꯏ ꯈꯜ ꯀꯥꯔꯛꯅꯕ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯅ ꯍꯣꯜꯂꯤꯕ ꯑꯣꯛꯁꯤꯖꯦꯟ ꯍꯥꯏꯕꯁꯦ ꯀꯅꯥꯅ ꯄꯨꯊꯣꯛꯏ ꯍꯥꯏꯕꯗो ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯌꯥꯝꯁꯤꯅ ꯑꯣꯛꯁꯤꯖꯦꯟꯁꯤ ꯑꯩꯈꯣꯏ ꯀꯥꯔꯕꯣꯟ ꯗꯥꯏ ꯑꯣꯛꯁꯥꯏड ꯆꯨꯞꯁꯤꯜꯂꯒ ꯑꯣꯛꯁꯤꯖꯦꯟ ꯊꯥꯗꯣꯔꯛꯇ ꯍꯨꯜꯍꯜꯂꯤꯅꯤ ꯑꯗꯣ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤ ꯂꯦꯞꯇꯅ ꯆꯥꯊꯣꯛꯄ ꯇꯥꯔꯛꯇꯥꯔꯒꯗꯤ ꯑꯣꯛꯁꯤꯖꯦꯟꯒꯤꯁꯤ ꯍꯨꯟꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯑꯩꯈꯣꯏ ꯄꯣꯝꯕꯣꯝꯇꯨ ꯁꯤꯕ ꯌꯥꯏ ꯐꯤꯕꯝꯗ ꯂꯩꯔꯤꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯒ ꯂꯥꯏꯁꯨ ꯈꯪꯗꯕ ꯑꯋꯥꯡꯕ ꯌꯨꯝꯗ ꯂꯩꯔꯒ ꯀꯥꯔ ꯑꯃꯅ ꯑꯌꯥꯝꯕ ꯇꯣꯡꯉꯀꯥꯟꯗ ꯅꯦꯛ ꯇꯥꯏ ꯄꯨꯜꯂꯒꯗꯤ ꯃꯍꯧꯁꯥ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯑꯗꯒꯤ ꯎꯃꯪ ꯋꯥꯃꯪꯒꯤꯁꯤ ꯀꯔꯤꯅꯣ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯕꯤꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯔꯣꯏ ꯑꯗꯨ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯗ ꯑꯩꯈꯣꯏꯅ ꯐꯥꯛꯇꯣꯛꯄ ꯑꯉꯥꯡ ꯑꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯎꯄꯥꯜ ꯋꯥꯄꯥꯜ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜꯅꯤ ꯀꯔꯤꯒꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯇꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯑꯥꯏ ꯑꯦꯝ ꯗꯤꯅꯁꯨ ꯏꯟꯗꯤꯌꯥꯟ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯂꯥꯎꯊꯣꯔꯛꯑꯦ ꯑꯃꯨꯛ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯅꯨꯃꯤꯠ ꯑꯩꯈꯣꯏꯒꯤ ꯍꯞꯇꯥ ꯑꯃ ꯑꯁꯤ ꯑꯀꯜꯕ ꯅꯣꯡ ꯆꯨꯅꯤ ꯀꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯟ ꯑꯦꯂꯥꯔꯠ ꯂꯧꯊꯣꯛꯈꯗꯅ ꯂꯩꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯂꯧꯒꯠꯁꯤ ꯑꯗꯨꯒ ꯁꯣꯛꯈ꯭ꯔꯕ ꯃꯥꯡꯕ ꯇꯥꯛꯈ꯭ꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯁꯨ ꯃꯣꯏꯗꯤ ꯑꯋꯥꯕꯒꯤꯗꯃꯛꯇ ꯑꯋꯥꯕ ꯇꯥꯔ ꯂꯩꯔꯤꯕꯅꯤ ꯆꯨꯝꯅ ꯁꯦꯟꯗꯣꯡꯃꯛꯅꯤ ꯁꯥꯟꯅ ꯇꯧꯖꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯍꯦꯟꯕ ꯃꯆꯥ ꯃꯁꯨ ꯁꯦꯝꯅꯕ ꯂꯟ ꯇꯥꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕꯅꯦꯕ ꯀꯩꯅꯣ ꯃꯃꯥꯡꯗ ꯄꯥꯟꯈꯤꯕ ꯂꯩꯉꯥꯛꯇꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯃꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯕ ꯉꯥꯛꯊꯣꯛꯄꯤꯕ ꯉꯝꯗꯕ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯤꯕ ꯉꯝꯗꯕ ꯁꯦꯚꯤꯌꯥꯔ ꯑꯣꯏꯕ ꯉꯝꯗꯕ ꯃꯌꯥꯝꯗꯒꯤ ꯃꯤꯌꯥꯝꯁꯦ ꯂꯩꯉꯥꯛꯀꯤ ꯃꯃꯥꯡꯗ ꯀꯥꯡ ꯀꯣꯡ ꯁꯥꯏꯗꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗꯣ ꯃꯩ ꯊꯥ ꯇꯥꯟꯊꯣꯛꯄꯤꯔꯛꯄ ꯑꯗꯨꯒ ꯀꯅꯥꯝꯇ ꯊꯤꯡꯕ ꯉꯝꯗꯗꯅ ꯆꯍꯤ 3 ꯐꯥꯅ ꯆꯠꯊꯔꯛꯄꯅꯦꯕ ꯑꯗꯨꯒꯤ ꯑꯋꯥꯕꯁꯨ ꯂꯩꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯂꯦꯟ ꯇꯥꯁꯟꯗꯅ ꯅꯨꯡꯁꯤꯠ ꯁꯤꯠꯆꯤꯟꯗꯅ ꯌꯨꯝ ꯌꯧꯗꯣꯛꯄ ꯑꯋꯥꯕ ꯍꯥꯏꯕꯁꯦ ꯌꯦꯡꯕꯤꯌꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯈꯟ ꯀꯥꯏꯗꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯅꯁꯨ ꯑꯋꯥ ꯇꯥꯔꯕ ꯃꯌꯥꯝ ꯇꯣꯏꯅ ꯍꯟꯖꯤꯟꯖꯔꯕꯗ ꯃꯔꯤ ꯂꯩꯅꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯁꯤꯅ ꯃꯥꯏ ꯀꯦꯟꯗ꯭ꯔ ꯃꯥꯅ ꯄꯨꯔꯤ ꯃꯌꯥꯝꯗꯣ ꯀꯔꯤ ꯃꯥꯡꯈ꯭ꯔꯦ ꯀꯔꯤ ꯇꯥꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯍꯥꯟꯅ ꯑꯦꯇꯦꯟꯁꯟ ꯄꯤꯕꯤꯒꯗꯕꯁꯤꯗꯤ ꯌꯨꯝ ꯀꯩ ꯍꯨꯟꯗꯣꯛꯈ꯭ꯔꯕ ꯂꯩꯐꯝ ꯂꯩꯇꯕꯗꯣ ꯃꯗꯨꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯁꯤ ꯃꯣꯏꯒꯤꯗꯃꯛꯇ ꯉꯔꯥꯡ ꯑꯩꯈꯣꯏ ꯊꯥꯡꯒꯒꯤꯗ ꯑꯃ ꯍꯨꯟꯗꯣꯛꯈꯤꯕꯗꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨ ꯈꯨꯗꯛꯇ ꯑꯩꯈꯣই ꯕꯤꯁꯦꯝꯄꯨꯔꯒꯤ ꯔꯦꯁ ꯀꯣꯔꯁꯀꯤ ꯀꯥꯡꯕꯨ ꯂꯥꯛꯏ ꯍꯥꯏ ꯇ꯭ꯔꯤꯄꯥꯟ ꯄꯤꯕꯤꯔꯝꯃꯤ ꯑꯅꯤ ꯄꯤꯕꯤꯔꯝꯃꯤ ꯍꯥꯏ ꯑꯗꯩ ꯆꯤꯟꯖꯥꯛ ꯁꯦꯡꯅꯕ ꯑꯗꯒꯤ ꯌꯨꯝꯒꯤ ꯂꯩꯅꯀꯣ ꯁꯥꯄꯣꯟ ꯀꯩꯀꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯍꯥꯏꯅ ꯃꯁꯥꯃꯛꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯔꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗꯗꯤ ꯍꯨꯞꯆꯤꯟꯅꯔꯒ ꯋꯥꯗꯕ ꯑꯩꯈꯣꯏꯅ ꯑꯩꯁꯨ ꯃꯉꯥꯏꯔꯦ ꯑꯃꯁꯨ ꯉꯥꯏꯔꯦ ꯆꯠꯂꯨꯒꯦ ꯑꯩꯈꯣꯏ ꯂꯥꯏꯛ ꯃꯥꯏꯟꯗꯦꯠ ꯒ꯭ꯔꯨꯞ ꯑꯩꯈꯣꯏ LMG ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯊꯥ ꯑꯃꯒꯤ ꯂꯨꯄꯥ ꯑꯃꯃꯝ ꯈꯥꯏꯅꯔꯀꯥꯟꯗ ꯇꯧꯔꯀꯥꯟꯗ ꯆꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯩꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯁꯤ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯂꯩꯉꯥꯛꯅ
awawa tarba sira koi gi kitang bateng pangmira lengak nei ri sasan lei ri lebak se run su lo cha lebak ni miyang dum to leba lengak ni haido thabak nong to utpiu thaboi se to biu haiba chai ai thamjage okay thagat cheruza